ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯊꯣꯛꯆꯒꯦ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯀꯣꯔꯤꯟꯊꯤꯌꯣ ꯄꯟꯗꯨꯞ 7ꯒꯤ ꯄꯗ 12ꯗꯒꯤ ꯇꯥꯁꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯄꯨꯝꯅꯃꯛꯅ ꯆꯦꯜꯂꯒ ꯑꯃꯠꯇꯅ ꯃꯅꯥ ꯐꯪꯏ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗꯕ꯭ꯔꯥ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯐꯪꯅꯅꯕ ꯑꯗꯨꯒꯨꯝꯅ ꯆꯦꯜꯂꯨ ꯑꯗꯨꯒ ꯇꯥꯟꯅꯕꯗ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯃꯁꯥ ꯈꯨꯗꯨꯝ ꯆꯟꯅꯕ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯃꯥꯡꯕ ꯌꯥꯕ ꯀꯣꯛꯊꯣꯟ ꯐꯪꯅꯅꯕ ꯇꯧꯏ ꯑꯩꯈꯣꯏꯅꯗꯤ ꯃꯥꯡꯕ ꯌꯥꯗꯕꯗꯨ ꯐꯪꯅꯅꯕ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯔꯦꯞꯄ ꯈꯪꯗꯕꯒꯨꯝ ꯑꯣꯏꯗꯗꯨꯅ ꯑꯁꯨꯝꯅ ꯆꯦꯟꯕꯅꯤ ꯃꯍꯥꯗ ꯌꯩꯗꯕꯒꯨꯝ ꯑꯩꯅ ꯑꯁꯨꯝꯅ ꯁꯣꯛꯅꯕꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯩꯅ ꯑꯇꯩꯁꯤꯡꯗ ꯄꯥꯎ ꯁꯟꯗꯣꯛꯂꯒ ꯑꯩ ꯏꯁꯥꯃꯛ ꯀꯔꯤꯒꯨꯝꯕ ꯌꯥꯗꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯆꯩꯐꯝ ꯄꯤꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯆꯤꯡꯖꯩ ꯑꯗꯨꯒ ꯃꯈꯥꯗ ꯑꯃꯨꯛ ꯄꯟꯗꯨꯞ 10ꯒꯤ ꯄꯗ 12ꯗꯒꯤ ꯇꯥꯁꯤ ꯃꯔꯝ ꯑꯗꯨꯅ ꯂꯦꯞꯂꯤ ꯍꯥꯏꯅ ꯅꯤꯡꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯇꯥꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯖꯁꯅꯨ ꯃꯤꯑꯣꯏꯕꯅ ꯈꯥꯡꯕ ꯉꯝꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯊꯦꯝꯕꯅ ꯅꯈꯣꯏꯕꯨ ꯐꯥꯗ꯭ꯔꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯏꯁꯣꯔꯗꯤ ꯊꯥꯖꯕ ꯌꯥꯕꯅꯤ ꯅꯈꯣꯏꯅ ꯉꯝꯖꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯈꯣꯏꯕꯨ ꯊꯦꯝꯅꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯌꯥꯕꯤꯔꯣꯏ ꯑꯗꯨꯕు ꯅꯈꯣꯏꯅ ꯈꯥꯡꯕ ꯉꯝꯅꯅꯕ ꯑꯊꯦꯝꯕꯒ ꯂꯣꯏꯅꯅ ꯂꯥꯟꯕꯤꯅꯕꯁꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯁꯦꯝꯕꯤꯒꯅꯤ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯊꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯁꯥꯔꯃꯣꯟ ꯑꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤ ꯅꯣ ꯍꯥꯏꯕ ꯇꯝꯁꯤ ꯑꯁꯨꯝꯅ ꯊꯝꯖꯕꯅꯤ ꯅꯨꯡꯁꯤꯖꯔꯕ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅ ꯑꯃꯗꯤ ꯆꯍꯤ ꯈꯔ ꯌꯥꯝꯂꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯃꯤ ꯑꯌꯥꯝꯕꯅ ꯊꯥꯖꯕꯒꯤ ꯈꯣꯡꯆꯠꯇ ꯃꯈꯜ ꯃꯈꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯩꯈꯣꯏꯅ ꯃꯥꯌꯣꯛꯅꯔꯤ ꯃꯗꯨꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒꯗꯤ ꯂꯣꯏꯅꯔꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯍꯩꯅꯕꯤꯗꯒꯤꯁꯨ ꯑꯣꯏꯕ ꯌꯥꯕꯅꯤ ꯑꯗꯨꯅ ꯅꯍꯥ ꯑꯣꯏꯔꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯋꯥꯕ ꯅꯠꯇ꯭ꯔꯒ ꯂꯨꯔꯕ ꯋꯥꯍꯩꯗꯤ ꯅꯣ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯄꯥꯝꯗꯕ ꯋꯥꯐꯝꯁꯤꯡꯗ ꯌꯥꯗꯕ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯅꯦꯒꯦꯇꯤꯚ ꯔꯦꯁꯄꯣꯟꯁꯀꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯁꯤꯅꯤ ꯃꯗꯨ ꯅꯤꯁꯥꯗ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯍꯩꯅꯕꯤ ꯕꯥꯏꯕꯜꯅ ꯌꯥꯗꯕ ꯂꯝꯆꯠ ꯅꯠꯇ꯭ꯔꯒ ꯅꯠꯇꯕ ꯂꯤꯆꯠꯇ ꯑꯣꯏꯕꯁꯨ ꯌꯥꯏ ꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯑꯋꯥꯕꯅꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯀꯟꯅ ꯑꯩꯈꯣꯏꯗ ꯊꯦꯝꯃꯛꯄ ꯃꯇꯝ ꯍꯛꯆꯥꯡꯅꯁꯨ ꯄꯥꯝꯃꯛꯄ ꯃꯇꯝ ꯑꯗꯨꯒ ꯑꯦꯇ꯭ꯔꯦꯛꯁꯟꯁꯨ ꯌꯥꯝꯅ ꯑꯣꯏꯔꯕꯗ ꯑꯩꯈꯣꯏꯅ ꯅꯣ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯥꯡꯌꯦꯡꯗ ꯇꯥꯕꯅꯤ ꯍꯥꯏꯕ ꯈꯪꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯅꯪꯈꯤꯗꯕ ꯑꯊꯦꯝꯕ ꯅꯠꯇ꯭ꯔꯒ ꯆꯥꯡꯌꯦꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯅꯪꯕ ꯅꯠꯇꯦ ꯍꯪꯕ ꯌꯥꯕꯗꯤ ꯖꯤꯁꯨꯅꯁꯨ ꯑꯁꯤꯒꯨꯝꯕ ꯑꯊꯦꯝꯕꯁꯦ ꯅꯪꯈꯤꯕ꯭ꯔꯥ ꯍꯣꯏ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯖꯤꯁꯨꯅꯁꯨ ꯑꯩꯈꯣꯏꯒꯨꯝꯅ ꯋꯥꯐꯝ ꯈꯨꯗꯤꯡꯗ ꯑꯊꯦꯝꯕ ꯊꯦꯡꯅꯈꯤ ꯃꯍꯥꯛ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯄꯥꯞ ꯇꯧꯈꯤꯗꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯗꯤ ꯏꯁꯣꯔꯅ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯂꯝꯕꯤ ꯁꯦꯝꯕꯤꯕꯅꯤ ꯇꯧꯕꯇꯕꯨ ꯋꯥꯔꯦꯞꯇꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯇꯥꯏ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯂꯧꯔꯒꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯊꯧꯅꯥ ꯑꯩꯈꯣꯏꯗ ꯍꯥꯞꯄꯤꯒꯅꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯌꯦꯡꯂꯕꯗꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯗ ꯑꯩꯈꯣꯏꯅ ꯗꯥꯅꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯪꯏ ꯅꯤꯡꯊꯧꯒꯤ ꯃꯌꯥꯏ ꯀꯥꯔꯕ ꯆꯤꯟꯖꯥꯛꯇꯨ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕꯗꯤ ꯗꯤꯐꯥꯏꯜ ꯇꯧꯍꯜꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡꯗ ꯆꯞ ꯌꯨꯡꯅ ꯈꯟꯈꯤꯕꯅꯤ ꯅꯤꯡꯊꯧꯅ ꯊꯛꯄ ꯌꯨꯗꯨꯁꯨ ꯊꯛꯂꯣꯏ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯈꯤ ꯗꯥꯅꯤꯌꯦꯜ 1:9 ꯗꯥꯅꯤꯌꯦꯜ ꯌꯥꯝꯅ ꯋꯥꯔꯦꯞ ꯆꯦꯠꯄ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜ ꯇꯧꯅꯤ ꯈꯟꯗꯨꯅ ꯄꯨꯛꯅꯤꯡ ꯂꯦꯞꯈꯤꯕꯅꯤ ꯕꯥꯕꯦꯜꯒꯤ ꯅꯤꯡꯊꯧ ꯅꯦꯕꯨꯈꯠꯅꯦꯖꯔꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯥꯟꯗꯥꯈꯤ ꯑꯗꯨꯒ ꯖꯦꯔꯨꯁꯥꯂꯦꯝꯗꯒꯤ ꯑꯈꯟꯅꯕ ꯖꯤꯍꯨꯗꯤ ꯅꯍꯥ ꯈꯔ ꯄꯨꯔꯒ ꯅꯤꯡꯊꯧꯒꯤ ꯊꯕꯛꯇ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤ ꯅꯍꯥꯁꯤꯡꯗꯨꯅ ꯃꯁꯥ ꯐꯕꯁꯦ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯅꯤ ꯕꯥꯕꯦꯜꯒꯤ ꯂꯣꯟ ꯆꯠꯅꯕꯤ ꯈꯪꯕ ꯂꯧꯁꯤꯡ ꯂꯩꯕ ꯍꯩꯁꯤꯡꯕꯁꯦ ꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯅꯤ ꯗꯥꯅꯤꯌꯦꯜꯕꯨ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯇꯨ ꯆꯥꯅꯅꯕ ꯄꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯈꯤꯗꯦ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯜꯂꯤꯕ ꯃꯤ ꯑꯗꯨꯗ ꯑꯆꯝꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯜꯂꯤꯕ ꯃꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯅꯤꯡꯈꯤꯗꯦ ꯃꯔꯝꯗꯤ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯅꯤꯡꯊꯧꯅ ꯈꯪꯂꯒꯗꯤ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯤꯗꯨꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯥꯅꯤꯌꯦꯜꯅ ꯑꯩꯈꯣꯏꯕꯨ ꯅꯨꯃꯤꯠ 10ꯇꯒꯤ ꯃꯇꯝ ꯄꯤꯌꯨ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯔꯝ ꯇꯧꯏ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯅꯨꯃꯤꯠ 10
दानियल अमसुंग मागी मरुपसिंग अदुन अचंबा मना मसिंग चाखिबनी नुमित तरानीगी मतुंगदा मखोय अदु अतोपा नहासिंग हाइबदी निंगथौगी चिंजाक चारिबसिंग अदुदगी मसादो थोइदोक हेंदोंना फखि मसादो यामना कन्ना मसादो यामना कन्ना उबदी येंबदा मसी दानियल की वारिप चेतपा अमदी मसाबु खुदुम चनबगी महैनी ईश्वर दमांग चेतना थाजबगी महैनी हौजिकी मतम असिदा नहासिंग युमदगी हेक थोखिबगा ताइबंगपानबगी ओइबा अथेमबदा हेक्ता तारी अदुबु दानियल दी जेरूसलेमदगी यामना लापखरबा किलोमीटर लिसिंग हेना लापखरबा बाबेल हारिबा मफम अदुदसु मागी वारिपतुदा यामना चेतले मांगना पामलदी निंगथौगी चिंजाग यू थक चादुना नुंगाइना निंगथौगी कोनुंग अदुदा लैबा याबनी अदुबु महाकी थाजबदु थादोखिदे मतम असिगी नहासिंगसु दानियलगुमना वारेप लौबा नमलदरा अथेमबगी नत्रगा चांगेंगी मतमदा नो हाइबा ngamladra aikoina ningsingba yabadi athemba khudingmaktagi leithoknanaba natraga kanbinanaba lambi se ishorna aikoida pibani warepti nang aina lobatai ishorna pamdaba thabak khudingmakta yamna kanna no hainabagi damakta Daniel na hanadagi warep lawkhrabani mahana ningthau Belshazzarga amadi ningthau Dariusga mayoknaba matam adudasu mahana no haiduna chetna lepkhi maramdi magi punchi yamna naha oina hogalapka matam adudana masi mahakna tamkhrabani aduna aikoina yamna ka hena chaba thakpasina isabu manghanjaba yabani Bible asida chaba thakpagi matang asida changeng tawkhiba wafam mayam ama maihoron hauraga adum mathang aikoina uba phangbani Bible na yamna ka hena chaba thakpa tawdanaba takpibani yu ka hena thakpa nisada hainaba mobile ka hena yengba maduda matam manghanbasina aikogi thawai amadi hakchangda mangjaba oi jisuna luk pandup kunmathoigi kunthramari da hairi chekshin lo sanai jonaibana amasung taibang panbagi langtaknaba singna nakhoi nasabu khudum chalhanganu natrabadi numit adu khanghaudana nakoina khandaba matamda lakani Paul na hairi hakchangi apama singbu thunghananaba khudong chaba piganu Peter na hairi haukhiba matamda phattaba amotpa thabak lanabagi yu ka hena ngaubagi harau nungaibagi amasu murti latbagi thabakta matam hawanki aikhoidi haiba inba punsida hinglibara nang aina hakchang khudum chanduna thawaigi apambada hinglibara hakchang manghalliba potsing aduda madudagi no haiduna lapthok libra isana isada koi hangsi Bible na haidi hakchang di thawai aseng bagi sangni ishor di tongan ba sang amada leite ibungo mahakti aikoi gi nungda leiribani singlup haiba se tongan ba sang ama natte aikoi mayamna singlup oiribani aikoi mayam punbagi maramna sang adubu asengba mafamni haina hainaribani maramdi aikoi jisugi ina sengdok pikraba aikoi asengba mini sargagi mini aikoi ase Jisugi matam adudasu isorgi mafam singbu asengba mafamni haina kaunabani aikoina hakchangbu karamna sijinari sangasibu aikoina manghalibara destroy tawribara aikoina Joseph ki maramdasu khangi Potiphar gi nupina Joseph pulanabagi thabakta hanjina themakba matamda hanjina no haidona mahaki life history da achauba aphaba ahongba ama oikhibani matam masigi nahasingna amasung ichilinau sing ojasingna su Daniel Joseph gumna no haiba ngamlibra ningsinggadabadi aikoina athembadagi natraga changyengdagi kanjanaba lambi ase isorna takpibani warepti isana lawgadabani Joseph na ishorgi miyeng mangda pap tawroi haiduna masabu sengna thambagi warep lawbase tamjaningai ni maramdi mahakna hakchang penthokpagi nungai thokpagi pap tawbagi khudongchaba phanglabasu mahakna pap tawkhide madugi maramna ishorna Joseph pu Egypt ki phamnaiba ama oina khankhibani masabu kanjakhi amasu magi imung manungbuchu mahakna kankhibani aigi imung manung mari mata marup mapangna jisubu pamdabase aigi lamchat aigi punchi marel asigi maramnara haibase aikoi khanthaminasi Bible na takpiri sex pap natte aikoina sex pu khudol isorna aikoida sex pu khudol oina pibibani tawbatubu masi luhonglaba matai manau oiba singi damaktani
ꯂꯨꯍꯣꯡꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯌꯨꯝꯕꯥꯟꯕꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯈ꯭ꯔꯕꯁꯤꯡꯅ ꯑꯃꯁꯨꯡ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯃꯤꯁꯤꯡꯅ ꯑꯦꯗꯜꯇꯔꯤ ꯐꯣꯔꯅꯤꯀꯦꯁꯟꯗ ꯇꯥꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯥꯞꯅꯤ, ꯅꯣꯔꯣꯛꯀꯤ ꯂꯝꯕꯤꯅꯤ ꯃꯁꯤꯗꯤ꯫ ꯇꯥꯏꯕꯪꯄꯥꯟꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯁꯅꯨ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣ ꯁꯦꯝꯂꯕꯁꯨ ꯃꯗꯨ ꯃꯤꯅ ꯁꯦꯝꯕꯅꯤ, ꯏꯁꯣꯔꯅ ꯁꯦꯝꯕ ꯅꯠꯇꯦ꯫ ꯁꯦꯛꯁꯄꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕꯁꯦ ꯏꯁꯣꯔꯅ ꯌꯥꯗꯦ, ꯃꯗꯨ ꯁꯥꯊꯤꯕ ꯄꯥꯞꯅꯤ, ꯅꯣꯔꯣꯛꯀꯤ ꯊꯕꯛꯅꯤ ꯃꯗꯨꯗꯤ꯫ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯥꯟꯅꯕꯒꯤ ꯊꯕꯛꯅ ꯊꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯁꯤꯡꯅ ꯃꯗꯨꯗ ꯅꯣ ꯍꯥꯏꯕ ꯉꯝꯂꯤꯕ꯭ꯔꯥ? ꯅ꯭ꯌꯨꯁ ꯄꯦꯄꯔꯗ, ꯇꯤꯚꯤꯗ, ꯁꯤꯅꯦꯃꯥꯗ, ꯃꯣꯕꯥꯏꯜꯗ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯊꯧꯔꯝ ꯑꯌꯥꯝꯕꯗ ꯂꯥꯟꯅꯕꯒꯤ ꯃꯔꯝꯗ ꯉꯥꯛꯇ ꯁꯟꯗꯣꯛꯄ, ꯁꯦꯛꯁꯄꯨ ꯌꯥꯝꯅ ꯀꯟꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯆꯧꯕ ꯆꯥꯡꯌꯦꯡꯅꯤ꯫ ꯊꯥꯖꯕ ꯑꯩꯈꯣꯏ ꯑꯁꯤꯅ ꯅꯣ ꯍꯥꯏꯗꯣꯛꯇꯨꯅ ꯃꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯂꯤꯕ꯭ꯔꯥ? ꯌꯦꯡꯗꯕ ꯉꯝꯂꯤꯕ꯭ꯔꯥ? ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯎꯗꯅꯗꯤ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗꯅ ꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯅꯣ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕ ꯃꯤꯗꯤ ꯍꯥꯏꯕ ꯏꯟꯕ ꯑꯃꯁꯨꯡ ꯃꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯄꯨꯟꯁꯤꯅꯤ꯫ ꯄꯣꯜꯅ ꯇꯤꯃꯣꯊꯤꯗ ꯅꯁꯥꯕꯨ ꯁꯦꯡꯅ ꯊꯝꯃꯨ ꯍꯥꯏꯔꯤ, ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯄꯥꯏꯕ ꯊꯕꯛꯇꯒꯤ ꯆꯦꯟꯊꯣꯛꯎ, ꯑꯊꯦꯝꯕꯗꯒꯤ ꯆꯦꯟꯊꯣꯛꯎ ꯍꯥꯏꯔꯤ꯫ ꯄꯣꯜꯅ ꯍꯥꯏꯔꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯕꯨ ꯆꯩꯐꯝ ꯄꯤꯗꯨꯅ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯆꯤꯡꯖꯩ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯂꯤꯕ꯭ꯔꯥ? ꯖꯣꯁꯦꯐꯅꯗꯤ ꯃꯁꯥꯕꯨ ꯈꯨꯗꯨꯝ ꯆꯟꯖꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯊꯧꯖꯥꯟꯕꯤꯈꯤ꯫ ꯅꯪ ꯑꯩꯅꯁꯨ ꯄꯥꯞꯇ ꯅꯣ ꯍꯥꯏꯔꯒꯗꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯒꯅꯤ, ꯑꯗꯨꯕꯨ ꯌꯦꯁ ꯍꯥꯏꯔꯒꯗꯤ ꯁꯩꯇꯥꯟꯒꯤ ꯈꯨꯠꯇ ꯇꯥꯔꯦ꯫ ꯃꯗꯨ ꯑꯩꯒꯤ ꯋꯥꯔꯦꯞꯅ ꯇꯥꯔꯤꯕꯅꯤ, ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯕ ꯐꯩ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯥꯄꯤꯅꯤ, ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯊꯨꯒꯥꯏꯕꯅꯤ, ꯆꯩꯔꯥꯛ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯕꯅꯤ, ꯅꯣꯔꯣꯛꯅ ꯄꯟꯊꯨꯡꯅꯤ꯫ ꯑꯁꯤꯅꯅꯤ ꯖꯤꯁꯨꯅ ꯂꯥꯛꯈꯤꯕꯁꯦ, ꯃꯔꯝꯗꯤ ꯏꯁꯣꯔꯗꯤ ꯅꯨꯡꯁꯤꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤ, ꯑꯩꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯃꯆꯥꯅꯨꯄꯥꯕꯨ ꯕꯂꯤꯗꯥꯟ ꯑꯣꯏꯅ ꯀꯠꯊꯣꯛꯄꯅꯤ꯫ ꯃꯁꯤꯡ ꯊꯤꯉꯝꯗꯕ ꯄꯥꯞ ꯑꯩꯅ ꯇꯧꯈ꯭ꯔꯕꯁꯨ ꯖꯤꯁꯨꯅ ꯑꯩꯕꯨ ꯀꯟꯕꯤꯕ ꯉꯝꯃꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯃꯄꯥꯟ ꯅꯥꯏꯗꯅ ꯊꯥꯛ ꯋꯥꯡꯕ ꯍꯦꯜꯂꯤ꯫ ꯃꯁꯤꯕꯨ ꯑꯒꯥꯄꯦ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯅ ꯄꯥꯞ ꯀꯌꯥ ꯇꯧꯈ꯭ꯔꯕꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤ, ꯃꯁꯤ ꯑꯩꯈꯣই ꯅꯤꯡꯁꯤꯡꯁꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯆꯪꯖꯕꯁꯤꯡꯒꯤ ꯄꯥꯞ ꯀꯣꯛꯄꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯕꯤꯔꯤ, ꯑꯍꯣꯡꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯕꯤꯔꯤ꯫ ꯃꯁꯤꯅꯤ ꯑꯔꯥꯟ ꯈꯨꯕꯝ, ꯖꯁꯇꯤꯐꯤꯀꯦꯁꯟ, ꯅꯍꯥꯛꯅ ꯀꯩꯗꯧꯉꯩꯗꯁꯨ ꯄꯥꯞ ꯇꯧꯈꯤꯗ꯭ꯔꯤꯕ ꯑꯃꯒꯨꯝꯅ ꯆꯨꯝꯍꯟꯕꯤꯕꯅꯤ꯫ ꯖꯤꯁꯨꯅ ꯀ꯭ꯔꯣꯁ ꯃꯊꯛꯇ ꯁꯤꯟꯊꯍꯟꯈꯤꯕ ꯏ ꯑꯗꯨꯅ ꯄꯥꯞ ꯄꯨꯝꯕ ꯆꯥꯝꯊꯣꯛꯄꯤꯕꯅꯤ꯫ ꯅꯣꯔꯣꯛꯇ ꯇꯥꯒꯗꯕ ꯑꯩꯁꯦ ꯖꯤꯁꯨꯅ ꯀꯟꯕꯤꯕꯅꯤ, ꯑꯩꯕꯨ ꯋꯥꯌꯦꯟꯒꯗꯧꯕꯗꯣ ꯖꯤꯁꯨꯅ ꯑꯩꯕꯨ ꯆꯨꯝꯍꯟꯕꯤꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯝꯕ ꯏꯁꯣꯔꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯣꯡꯒꯠꯄꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯔꯕꯁꯨ ꯁꯔꯒꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯑꯩꯉꯣꯟꯗ ꯂꯩ꯫ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯅꯪꯅ ꯖꯤꯁꯨꯕꯨ ꯄ꯭ꯔꯚꯨꯅꯤ ꯍꯥꯏꯅ ꯊꯥꯖꯔꯒꯗꯤ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯃꯥꯕꯨ ꯑꯁꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯤꯡꯒꯠꯄꯤꯔꯦ ꯍꯥꯏꯕ ꯄꯨꯛꯅꯤꯡꯅ ꯊꯥꯖꯔꯒꯗꯤ ꯅꯪꯕꯨ ꯀꯟꯕꯤꯒꯅꯤ, ꯅꯍꯥꯛꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯔꯣꯃꯤꯌꯣ 10:7꯫ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯃꯇꯤꯛꯁꯦ ꯄꯤꯕꯤꯕꯅꯤ꯫ ꯖꯣꯍꯥꯟ 1:12꯫ ꯃꯔꯨꯞꯁꯤꯡ, ꯃꯧꯁꯤꯅꯁꯨ ꯅꯣ ꯍꯥꯏꯗꯣꯛꯈꯤ, ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨ ꯈꯟꯈꯤ, ꯅꯍꯥ ꯑꯃ ꯑꯣꯏꯅ ꯃꯧꯁꯤꯅ ꯅꯣ ꯍꯥꯏꯕ ꯉꯝꯈꯤꯕꯅꯤ꯫ ꯊꯥꯖꯕꯅ ꯃꯧꯁꯤꯅ ꯆꯥꯎꯔꯛꯂꯕꯗ ꯐꯥꯔꯣꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯤꯄꯥꯅꯤ ꯍꯥꯏꯅ ꯀꯧꯕ ꯌꯥꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯇꯝ ꯈꯔꯒꯤꯗꯃꯛ ꯄꯥꯞꯀꯤ ꯅꯨꯡꯉꯥꯏꯕ ꯐꯪꯕꯗꯒꯤꯕꯨꯗꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯑꯋꯥ ꯑꯅꯥ ꯁꯔꯨꯛ ꯐꯪꯃꯤꯟꯅꯕ ꯃꯍꯥꯛꯅ ꯈꯟꯗꯣꯛꯂꯦ꯫ ꯏꯕ꯭ꯔꯤꯌꯣ 13:25-26꯫ ꯄꯥꯞꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯌꯨ, ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯅꯠꯇꯕ ꯂꯝꯆꯠꯇ ꯍꯤꯡꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯉꯥꯏꯍꯥꯛꯇꯒꯤ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯃꯧꯁꯤꯅ ꯏꯁꯣꯔꯒꯤ ꯂꯝꯕꯤ ꯑꯁꯤ ꯈꯟꯈꯤꯕꯅꯤ꯫ ꯃꯧꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯔꯕ ꯑꯍꯜ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯕꯅꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯃꯁꯤꯒꯤ ꯋꯥꯔꯦꯞꯁꯦ ꯂꯧꯈ꯭ꯔꯕꯅꯤ꯫ ꯄꯥꯞꯀꯤ ꯅꯨꯡꯉꯥꯏꯕꯒ ꯊꯋꯥꯏꯒꯤ ꯍꯔꯥꯎꯕꯗꯨꯒ ꯃꯗꯨꯒꯤ ꯈꯦꯠꯅꯕꯗꯣ ꯕꯥꯏꯕꯜꯅ ꯇꯥꯛꯂꯤꯕꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯊꯋꯥꯏꯗ ꯂꯥꯏꯔꯕꯅꯤ꯫ ꯄꯥꯎꯔꯧ ꯄꯟꯗꯨꯞ 22:18꯫ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯥꯝꯕ ꯃꯍꯥꯛꯇꯤ ꯂꯥꯏꯔꯕ ꯃꯤ ꯑꯣꯏꯒꯅꯤ꯫ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕꯗꯨꯗꯤ ꯊꯋꯥꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯕꯅꯤ꯫
ꯍꯧꯖꯤꯛꯀꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯦꯟꯊꯣꯛꯄ ꯊꯤꯔꯤ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯃꯈꯣꯏ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯅꯤꯁꯨꯕ ꯇꯤꯃꯣꯊꯤ 3:3 ꯄꯥꯞꯀꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯃꯤꯀꯨꯞ ꯑꯃꯠꯇꯒꯤꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯍꯔꯥꯎꯕꯁꯤꯗꯤ ꯂꯣꯝꯕ ꯅꯥꯏꯗꯕꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯈꯟꯒꯅꯤ ꯄꯥꯞꯀꯤ ꯅꯨꯡꯉꯥꯏꯕꯗꯨ ꯈꯟꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯍꯔꯥꯎꯕ ꯏꯪꯊꯕꯗꯨ ꯈꯟꯒꯗ꯭ꯔꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕꯤꯗꯨꯅ ꯑꯁꯦꯡꯕ ꯍꯔꯥꯎꯕꯗꯣ ꯄꯤꯕ ꯄꯥꯝꯃꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯒꯗ꯭ꯔꯥ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯕꯒ ꯊꯋꯥꯏꯒꯤ ꯍꯔꯥꯎꯕꯁꯤꯒ ꯈꯦꯠꯅꯕꯒꯤ ꯃꯇꯥꯡꯗ ꯖꯤꯁꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯤꯁꯤꯡꯅ ꯅꯈꯣꯏꯕꯨ ꯑꯣꯠ ꯅꯩꯔꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯊꯩꯖꯤꯜꯂꯕ ꯅꯈꯣꯏꯅ ꯍꯔꯥꯎꯅ ꯆꯣꯡꯈꯠꯂꯨ ꯁꯔꯒꯗ ꯅꯈꯣꯏꯒꯤ ꯃꯅꯥ ꯆꯥꯎꯏ ꯂꯨꯛ 6:22-23 ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯁꯨꯅ ꯄ꯭ꯂꯦꯖꯔ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕꯒ ꯑꯃꯁꯨꯡ ꯖꯣꯏ ꯍꯔꯥꯎꯕꯒ ꯑꯅꯤꯒꯤ ꯈꯦꯠꯅꯕꯗꯨ ꯇꯥꯛꯂꯤ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯄ꯭ꯂꯦꯖꯔ ꯉꯥꯏꯍꯥꯛꯇꯒꯤꯅꯤ ꯊꯋꯥꯏꯒꯤ ꯍꯔꯥꯎꯕꯁꯤꯗꯤ ꯍꯥꯏꯕꯗꯤ ꯖꯣꯏ ꯄꯤꯁ ꯃꯁꯤꯗꯤ ꯂꯣꯝꯕ ꯅꯥꯏꯗꯕꯒꯤꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯐꯤꯕꯝꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯗꯨꯕꯨ ꯍꯔꯥꯎꯕꯗꯤ ꯅꯨꯡꯗꯒꯤ ꯃꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯔꯦꯞꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯔꯥꯎꯕ ꯏꯪꯊꯕꯁꯤꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯕꯅꯤ ꯆꯤꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯆꯦꯜꯅ ꯂꯣꯏꯕ ꯅꯥꯏꯗꯕꯒꯨꯝ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯍꯔꯥꯎꯕꯁꯨ ꯀꯩꯗꯧꯉꯩꯗ ꯂꯣꯏꯕ ꯅꯥꯏꯗꯦ ꯃꯈꯜ ꯃꯈꯜꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯃꯁꯤꯒꯤ ꯍꯔꯥꯎꯕꯁꯤꯗꯤ ꯃꯥꯡꯂꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯣꯖꯥꯁꯤꯡ ꯃꯔꯨꯞꯁꯤꯡ ꯅꯍꯥꯛꯀꯤ ꯃꯤꯡꯗꯣ ꯁꯔꯒꯗ ꯏꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯖꯤꯁꯨꯅ ꯍꯥꯏꯔꯤ ꯁꯦꯡꯗꯕ ꯊꯋꯥꯏꯅ ꯅꯍꯥꯛꯀꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯒꯅꯨ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛꯀꯤ ꯃꯤꯡ ꯁꯔꯒꯗ ꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯖꯧ ꯂꯨꯛ 10:10 ꯅꯍꯥꯛꯀꯤ ꯃꯤꯡ ꯁꯔꯒꯗ ꯏꯁꯤꯟꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯧꯖꯤꯛꯃꯛ ꯁꯦꯡꯅ ꯂꯧꯁꯤꯟꯕꯤꯌꯨ ꯃꯧꯁꯤꯅꯁꯨ ꯍꯔꯥꯎꯕꯗꯨ ꯂꯧꯁꯤꯟꯖꯈꯤꯕꯅꯤ ꯄꯥꯞꯀꯤ ꯅꯨꯡꯉꯥꯏꯕ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯗꯤ ꯐꯔꯣꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯄꯥꯝꯈꯤꯗꯦ ꯃꯍꯥꯛꯅ ꯏꯖꯤꯞꯀꯤ ꯂꯟ ꯊꯨꯝ ꯃꯇꯤꯛ ꯃꯒꯨꯟꯗꯣ ꯐꯪꯂꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗꯣ ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯍꯥꯛꯅ ꯄꯥꯞꯀꯤ ꯑꯣꯏꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯃꯍꯨꯠꯇ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯒ ꯑꯋꯥꯕ ꯈꯪꯃꯤꯟꯅꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯏꯕ꯭ꯔꯤꯌꯣ 13:25 ꯑꯩꯈꯣꯏꯅ ꯀꯔꯤꯕꯨ ꯈꯟꯒꯅꯤ ꯋꯥꯈꯜ ꯇꯧꯁꯤ ꯅꯨꯡꯉꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯔꯥꯎꯕꯔꯥ ꯖꯤꯁꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯍꯔꯥꯎꯕꯗꯨ ꯄꯤꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯈꯣꯏꯗ ꯂꯩꯅꯅꯕ ꯑꯃꯁꯨꯡ ꯅꯈꯣꯏꯒꯤ ꯍꯔꯥꯎꯕ ꯃꯄꯨꯡ ꯐꯥꯍꯟꯅꯅꯕ ꯋꯥꯔꯝꯁꯤꯡ ꯑꯁꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯦ ꯌꯣꯍꯥꯟ 15:11 ꯖꯤꯁꯨ ꯈꯛꯇꯅ ꯄꯤꯕ ꯉꯝꯕ ꯍꯔꯥꯎꯕꯗꯣ ꯏꯪꯊꯕꯗꯣ ꯅꯍꯥꯛꯅ ꯐꯪꯂꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛ ꯖꯤꯁꯨꯗ ꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯤꯌꯨ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ ꯖꯤꯁꯨꯒꯤ ꯆꯥꯡꯌꯦꯡ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯟꯕꯗ ꯈꯪꯃꯤꯟꯅꯕ ꯄꯨꯃꯤꯟꯅꯕ ꯉꯝꯗꯕ ꯄꯨꯔꯣꯍꯤꯠꯂꯦꯟ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯨꯝ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯊꯦꯝꯕ ꯅꯪꯈ꯭ꯔꯕ ꯑꯗꯨꯃꯛꯄꯨ ꯄꯥꯞ ꯌꯥꯎꯗꯕ ꯄꯨꯔꯣꯍꯤꯠꯂꯦꯟ ꯑꯩꯈꯣꯏꯒꯤ ꯂꯩ ꯏꯕ꯭ꯔꯤꯌꯣ 4:15 ꯖꯤꯁꯨꯒꯤ ꯑꯊꯦꯝꯕꯗꯤ ꯍꯛꯆꯥꯡꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯑꯃꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯄꯥꯝꯕꯅꯤ ꯑꯍꯥꯟꯕꯗ ꯁꯩꯇꯥꯟꯅ ꯍꯥꯏ ꯅꯪꯅ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯕꯗꯤ ꯅꯨꯡꯁꯤꯡ ꯑꯁꯤ ꯇꯜ ꯑꯣꯜꯍꯜꯂꯨ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨꯁꯨ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤꯅ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯈꯪꯁꯤ ꯖꯤꯁꯨꯅꯗꯤ ꯃꯤꯑꯣꯏꯕꯅ ꯇꯜꯇꯅ ꯍꯤꯡꯂꯣꯏ ꯇꯧꯏꯒꯨꯝꯕꯁꯨꯡ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯄ ꯋꯥꯍꯩꯇꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯥꯊꯤ 4:3 ꯑꯅꯤꯁꯨꯕꯗ ꯖꯤꯁꯨꯒꯤ ꯑꯊꯦꯝꯕꯁꯦ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯁꯨꯡ ꯑꯉꯛꯄ ꯊꯕꯛ ꯇꯧꯕꯗꯅꯤ ꯁꯩꯇꯥꯟꯅ ꯍꯥꯏ ꯅꯪ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯔꯕꯗꯤ ꯃꯁꯤꯗꯒꯤ ꯆꯣꯡꯊꯖꯧ ꯃꯔꯝꯗꯤ ꯑꯁꯤ ꯏꯗꯨꯅ ꯂꯩ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯔꯝꯗ ꯃꯥꯒꯤ ꯁꯔꯒꯗꯨꯠꯁꯤꯡꯗ ꯌꯥꯊꯪ ꯄꯤꯕꯤꯒꯅꯤ ꯃꯥꯊꯤ 4:3 ꯑꯗꯨꯅ ꯁꯩꯇꯥꯟꯅ ꯑꯩꯈꯣꯏꯕꯨꯁꯨ ꯌꯥꯝꯅ ꯁꯣꯔꯠꯀꯠ ꯑꯃꯁꯨꯡ ꯑꯉꯛꯄ ꯊꯕꯛꯁꯤꯡ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩ ꯅꯪꯅ ꯄ꯭ꯔꯚꯨ ꯅꯪꯒꯤ ꯏꯁꯣꯔꯕꯨ ꯆꯥꯡ ꯌꯦꯡꯐꯔꯣꯏ ꯃꯥꯊꯤ 4:8 ꯑꯍꯨꯝꯁꯨꯕꯗꯗꯤ ꯖꯤꯁꯨꯒꯤ ꯑꯊꯦꯝꯕꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯔꯪ ꯑꯔꯥꯛ ꯑꯃꯗꯤ ꯃꯇꯤꯛ ꯂꯩꯕ ꯄꯥꯋꯔ ꯑꯣꯊꯣꯔꯤꯇꯤ ꯑꯁꯤꯅꯤ ꯃꯤꯍꯧ ꯀꯔꯥꯝꯕ ꯑꯗꯨꯒ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯕꯁꯤꯅꯤ ꯁꯩꯇꯥꯟꯅ ꯍꯥꯏ ꯅꯪꯅ ꯑꯩꯕꯨ ꯈꯨꯔꯨꯝꯖꯔꯒꯗꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯉꯣꯟꯗ ꯄꯤꯕꯤꯒꯅꯤ ꯑꯩꯈꯣꯏꯗꯁꯨ ꯁꯩꯇꯥꯟꯅ ꯂꯟ ꯊꯨꯝ ꯑꯔꯪ ꯑꯔꯥꯛ ꯑꯃꯗꯤ ꯃꯇꯤꯛ ꯃꯒꯨꯟ ꯄꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤꯕꯅꯤ ꯑꯗꯨꯅ ꯖꯤꯁꯨꯅ ꯈꯨꯝꯃꯤ ꯅꯪꯅ ꯄ꯭ꯔꯚꯨ ꯅꯪꯒꯤ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯒꯗꯕꯅꯤ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯈꯛꯇꯕꯨ ꯅꯤꯡꯒꯗꯕꯅꯤ ꯃꯥꯊꯤ 4:10 ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯞꯁꯤꯡ ꯖꯤꯁꯨꯅ ꯑꯊꯦꯝꯕꯕꯨ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯕꯅꯣ ꯅꯝꯕꯔ 1 ꯑꯁꯦꯡꯕ ꯁꯥꯁꯇ꯭ꯔꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯩ
ꯑꯁꯤ ꯏꯗꯨꯅ ꯂꯩ ꯑꯁꯤ ꯏꯗꯨꯅ ꯂꯩ ꯍꯥꯏꯅ ꯁꯥꯁꯇ꯭ꯔꯒꯤ ꯋꯥꯍꯩꯁꯤ ꯃꯥꯅ ꯍꯥꯏꯈꯤ ꯑꯅꯤꯁꯨꯕꯗꯗꯤ ꯃꯍꯥꯛ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯊꯜꯂꯤ ꯂꯨꯛ 4:1 ꯑꯍꯨꯝꯁꯨꯕꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯀꯔꯝꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯄꯥꯎꯈꯨꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯊꯟꯅ ꯂꯩꯕ ꯇꯥꯏ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯂꯩꯕ ꯇꯥꯏ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯕꯨ ꯑꯍꯥꯟꯕꯗ ꯊꯝꯕ ꯇꯥꯏ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯩꯇꯥꯟꯗ ꯅꯣ ꯖꯤꯁꯨꯗ ꯌꯦꯁ ꯍꯥꯏꯒꯅꯤ ꯈꯜꯂꯕ꯭ꯔꯥ ꯃꯗꯨꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯔꯕ꯭ꯔꯥ ꯖꯤꯁꯨꯅ ꯍꯥꯏꯔꯤ ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯑꯐꯕ ꯋꯥ ꯄꯥꯎꯗ ꯊꯥꯖꯧ ꯃꯥꯔꯛ 1:15 ngasi nangna aina aikoina jisuda aikoigi punsi ase kathokpa pamlabra hojikmak warep lobiyu aduga no haidoktuna shaitanbu mai thiba pibiyu tamina khraba ibungo mahaki asyangba shastragi wahisiga se tajari bai khoi mayam gi mathakte ibungo na hona bor pinabiba oirasanu amen